Somananda sing asit laiye. Asit su laiye. Thank you, thank you. Mít cái gì u đến đây bây mang ăn gì like that. Gudi cây trà cái gì di wangang tapi orang mana ngangi wangangi sih keti cesi orang ini orang mana yang lu nak tahu sih Gainam music hello welcome ada di Ajit Asit naiba hi Gainam ada di Samandana Cesit khadum lekli ahum hem kaina di phoi ni Lafida gamer Maitai nungsiba haiba Lafida gamer says that Maitai nungsiba Asit nauremna deep Cedi khangure mi kas khangure kai ku kai honglek mai tamni but olak tana amma jaw rai se uraba Chin thiri so bang khangna Luffy the gamer get out from here Samanandana gamer halat chabara adai Rojit naiba che mayam haina Samanandana che sit aisuni change tawrabani kari change tawrage no bani adai Rojit nung thambamna so haire cookie sakthu moi mite ron he tawda chuma he to irakpani ba adai asin haba indian hem tarakpada oh chen ge taramni haiba Gangarani 3 like Gangarani chak charabro adai asit na haiba mite mayek na pet met kharo mite mayek na met kharo haiba pet Masih nungsa jam kan sade chak thongdari numidang punna charani oh noi je pung kaya kaya jage Manipur da tawu dumaina akhoi pung 10-11 adwaida charaga nungdang gi oina punna thongbadro adagi Gangarani na che asit haina kore Rojit na haiba cookie di thibai kon ne che mani handakti khara bu wala bani mo yaw pase hangoi di dum yaw lai bani adumba phajada balon iraga mayam dum yaw kone ba Gangarani na ba Rojit naupa Naiba Rani nungsibi kay mithil chage Marang binut lagi hawai thongba mukbang do aina ngasi dui mathen do aina tawre as ai live se bike thongba mi ga chali he Indian kari mathil
ꯑꯩ ꯀꯩꯅꯣ ꯊꯣꯡꯉꯤꯅꯤ ꯑꯣ ꯃꯣꯇꯣꯔ ꯇꯪꯈꯥꯏꯗꯅꯦ ꯃꯣꯇꯣꯔ ꯇꯪꯈꯥꯏꯗ ꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯁꯣꯛ ꯇꯧꯕ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯈꯛꯇ ꯊꯣꯡꯉꯁꯨ ꯈꯔ ꯍꯥꯎꯇꯦꯗꯅ ꯑꯗꯩꯗꯤ ꯃꯨꯛ ꯉꯛꯇ ꯊꯣꯡꯕꯁꯨ ꯍꯥꯎꯇꯦ ꯑꯗꯨ ꯃꯣꯏ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯤ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯆꯥꯛꯇꯤ ꯄꯨꯡ 2:40ꯗ ꯆꯥꯏ ꯑꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯄꯨꯟꯅ ꯑꯣꯏꯅ ꯆꯥꯔꯒꯦ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯑꯣ ꯇꯧꯕꯅꯤ ꯆꯥꯛꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯃꯇꯝꯁꯤꯗ ꯈꯦꯠꯅꯕ ꯃꯇꯝꯁꯨ ꯃꯌꯥꯝ ꯂꯥꯛꯄꯅꯦꯕ ꯍꯥꯏꯗꯤ ꯑꯍꯜ ꯂꯩꯇꯕꯒꯤꯅꯤꯀꯣ ꯁꯤꯁꯦ ꯑꯍꯜ ꯂꯃꯟ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯌꯥꯗꯕ ꯑꯗꯒꯤ ꯔꯣꯖꯤꯅ ꯍꯥꯏꯕ ꯍꯦꯜꯂꯣ ꯆꯦ ꯃꯌꯥꯝ ꯆꯦ ꯑꯁꯤꯠ ꯆꯦ ꯒꯪꯒꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯑꯁꯤꯠ ꯅꯃꯣ ꯏꯟꯗꯤꯌꯥ ꯒꯨꯂꯤ ꯌꯥꯝ ꯂꯩꯅꯦ ꯂꯤꯛꯊꯈ꯭ꯔꯦ ꯒꯪꯒꯥꯔꯥꯅꯤ ꯍꯥꯏꯕ ꯆꯦ ꯑꯁꯤꯠ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯩ ꯅꯦꯠꯁꯦ ꯃꯨꯠꯊꯣꯛꯈ꯭ꯔꯗꯤ ꯇꯣꯛꯑꯦꯀꯣ ꯑꯗꯩꯗꯤ ꯈꯪꯗꯦ ꯑꯩꯁꯦ ꯋꯥꯏꯐꯥꯏ ꯁꯦ ꯀꯃꯥꯏꯅ ꯄꯥꯟꯒꯦ ꯈꯣꯠꯀꯦ ꯑꯝꯇ ꯍꯪ ꯇꯥꯔꯦ ꯑꯩ ꯅꯣꯡꯉꯥꯟꯕꯒ 50% ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯈꯛꯇꯪ ꯌꯦꯡꯕꯗ 50% ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔꯒ ꯑꯃꯨꯛ ꯀꯩꯀꯩꯅꯣ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯈꯔ ꯌꯦꯡꯉꯨꯔꯗꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯒꯩꯗꯤ ꯑꯁꯤꯅꯦꯕ ꯔꯥꯅꯤ ꯆꯦꯁꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯑꯩꯃ ꯁꯤꯅ ꯀꯔꯝꯕ ꯃꯇꯝ ꯊꯣꯡꯗꯣꯏꯕ ꯊꯣꯡꯉꯨꯔꯅꯨ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯄꯨꯟ ꯊꯣꯡꯉꯣ ꯑꯗꯩ ꯔꯣꯖꯤꯠꯅ ꯍꯥꯏꯕ ꯀꯨꯀꯤꯗꯤ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯃꯥꯅꯤ ꯑꯗꯩꯗꯤ ꯁꯤꯔꯥ ꯍꯨꯁꯦꯟ ꯍꯥꯏ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯑꯁꯤꯠꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯗꯨꯒꯩꯗꯤ ꯔꯣꯖꯤꯠꯅ ꯖꯤꯑꯣꯔꯣ ꯆꯦ ꯏꯟꯗꯤꯌꯥ ꯅꯠꯇꯦ ꯑꯩꯁꯦ ꯖꯤꯑꯣ ꯑꯣꯏꯔꯝꯕꯗꯒꯤ ꯀꯩꯅꯣ ꯏꯌꯥꯔꯇꯦꯜ ꯑꯣꯜꯍꯟꯈꯔꯦ ꯏꯌꯥꯔꯇꯦꯜ ꯑꯣꯜꯍꯟꯕꯗꯒꯤ ꯖꯔ ꯂꯣꯏꯕ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯇꯩꯒ ꯑꯃꯅꯤ ꯌꯦꯡꯉꯨꯔꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ 3 ꯌꯦꯡꯕꯗ ꯑꯗꯨꯝ ꯂꯣꯏ ꯁꯤ ꯀꯔꯤꯗ ꯁꯣꯏꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩ ꯑꯁꯤꯠꯅ ꯍꯥꯏꯕ ꯍꯥꯏ ꯁꯤꯔꯥꯍꯥ ꯍꯥꯏ ꯀꯅꯕ ꯁꯤꯔꯥꯍꯥꯖꯤ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯤꯔꯤꯌꯥꯖꯤ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯕꯣꯂꯥ ꯍꯦ ꯒꯪꯒꯥꯔꯥꯅꯤ ꯀꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯗ ꯑꯗꯨꯒꯗꯤ ꯏꯟꯗꯤꯌꯥ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯊꯦꯡꯕꯅ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯗꯣꯏꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯗꯣꯏꯅꯣ ꯁꯤꯕꯣ ꯄꯨꯡ 2ꯗꯤ ꯍꯦꯟꯈ꯭ꯔꯕꯅꯤ ꯖꯤꯑꯣꯅꯦ 5G ꯗꯦ ꯖꯤꯑꯣꯗꯤ 5Gꯗꯤ ꯐ꯭ꯔꯤꯅꯤ ꯆꯦ ꯏꯟꯗꯤꯌꯥ ꯑꯗꯣ ꯑꯩꯒꯤ ꯏꯌꯥꯔꯇꯦꯜꯁꯤꯕꯨ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ 299 ꯈꯛ ꯍꯥꯟꯕꯗꯨꯕꯨ ꯑꯇꯩ ꯑꯗꯨꯒꯩ ꯑꯍꯦꯟꯕꯁꯨ ꯍꯥꯟꯒꯗꯧꯕꯔꯥ ꯌꯨꯇꯨꯞ ꯄꯥꯏꯔꯒ ꯀꯩꯅꯣ ꯅꯦꯠꯅꯦꯅ ꯅꯣꯡꯉꯥꯟꯜꯂꯤꯉꯩ ꯂꯣꯏꯔꯒ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯗꯨꯗꯩꯗꯤ ꯔꯣꯖꯤꯠꯅ ꯀꯩꯅꯣ ꯆꯦ ꯑꯁꯤꯠ ꯑꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯏꯌꯦ ꯊꯦꯡꯅ ꯆꯥꯏ ꯍꯥꯏꯁꯦ ꯀꯌꯥꯗ 3-4ꯗꯒ ꯆꯥꯏꯔꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯄ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯆꯥꯔꯤꯔꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯤꯡꯒꯥꯔꯦ ꯊꯥꯁꯤ ꯑꯍꯤꯡꯗ ꯁꯥꯠꯂꯨꯕꯤ ꯑꯣ ꯄꯨꯡ 3ꯗ ꯆꯥꯏꯌꯦ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡ ꯄꯨꯡ 3ꯗ ꯆꯥꯕꯁꯦ ꯅꯨꯡꯗꯥꯡ ꯊꯦꯡꯉꯝꯒꯅꯤ ꯆꯥꯕꯁꯨ ꯅꯨꯡꯗꯥꯡꯁꯨ ꯀꯦꯂꯒꯦꯔ ꯈꯥꯉꯨꯊꯛꯇ ꯀꯦꯂꯒꯦꯔ ꯈꯥꯉꯨꯊꯛꯇ ꯊꯥꯖꯃꯕꯨ ꯉꯥꯏꯔꯝꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯤꯡꯒꯥꯔꯦ
ꯏꯟꯗꯤꯌꯥ ꯅꯪꯒꯤ ꯐꯣꯟꯗꯣ 5Gꯔꯣ 5G ꯅꯠꯇ ꯃꯥꯜꯂꯦꯗ 5G ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯅꯣꯏ 5G ꯐꯣꯟ ꯀꯥꯏꯗꯣ ꯀꯌꯥ ꯄꯤꯒꯦ ꯑꯗꯩ ꯑꯁꯤꯠ ꯅꯥꯏꯕ ꯅꯨꯡꯗꯥꯡꯅ ꯄꯨꯡ 10ꯗ ꯆꯥꯏ ꯑꯣ ꯑꯗꯨꯕꯨꯗꯤ ꯀꯥꯏꯕꯨꯗꯤ ꯀꯥꯏꯗꯦꯗ ꯑꯗꯨ ꯊꯦꯡꯅ ꯆꯥꯕꯁꯦ ꯅꯨꯡꯊꯤꯟꯒꯤ ꯊꯦꯡ ꯆꯥꯕꯁꯦ ꯁꯟꯗꯥ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯍꯥꯏꯗꯤ ꯏꯂꯨꯝ ꯂꯨꯝꯃꯒ ꯂꯩꯇ꯭ꯔꯣ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯕꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯆꯥꯏꯑꯕ ꯄꯨꯡ 2 ꯅꯠꯇꯦ 1:30ꯒꯤ ꯑꯗꯨꯋꯥꯏꯗ ꯀꯩꯅꯣ 15 ꯂꯩ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯡꯗ ꯅꯣꯡꯃꯗ ꯃꯣꯕꯥꯏꯜꯁꯦ ꯊꯤꯕꯁꯦ ꯑꯩꯕꯨ ꯏꯁꯥꯃꯛ ꯑꯩ ꯐꯣꯟꯗ ꯀꯗꯥꯏ ꯊꯅꯝꯗꯣꯏꯅꯣ ꯐꯣꯟꯗ ꯀꯗꯥꯏ ꯊꯅꯝꯗꯣꯏꯅꯣ ꯅꯣꯡꯃꯒꯤ ꯊꯤꯕꯁꯤꯗ ꯅꯦꯠꯀ ꯂꯩꯄꯣꯟꯇꯦꯅꯦ ꯑꯩꯗꯤ ꯁꯨꯝ ꯑꯩꯅ ꯁꯤꯒꯤ ꯐꯣꯟ ꯑꯃꯁꯤꯗꯒꯤ ꯑꯁꯤꯠꯀꯤ ꯚꯤꯗꯤꯑꯣ ꯀꯟꯅ ꯔꯟꯅꯤꯡ ꯇꯧꯔꯤꯕ ꯊꯥꯔꯤꯕ ꯁꯞ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯉꯍꯥꯟꯂꯩ ꯀꯧꯕ ꯈꯨꯝꯗ꯭ꯔꯦ ꯃꯥ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯈꯖꯤꯛ ꯆꯥꯏꯌꯦ ꯑꯣ ꯐꯩ ꯆꯨꯝꯃꯤ ꯑꯩꯈꯣꯏꯗꯤ ꯈꯖꯤꯛꯅꯒ ꯌꯥꯗ꯭ꯔꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯆꯦ ꯃꯨꯛꯕꯥꯡ ꯇꯧꯕꯗꯗꯤ ꯐꯖꯔꯝꯃꯅꯤ ꯆꯦ ꯍꯥꯏꯁꯤꯅꯤ ꯃꯣꯏ ꯈꯖꯤꯛ ꯆꯥꯔꯁꯨ ꯌꯥꯏꯌꯦ ꯀꯗꯥꯏꯅꯣ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯩꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯣꯛ ꯆꯤꯛꯄꯤ ꯇꯧꯅꯅꯦ ꯀꯣꯛ ꯆꯤꯛꯄꯤ ꯇꯧꯅ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯂꯩꯔꯕ ꯑꯗꯣ ꯑꯩꯅ ꯁꯦꯔꯤꯗꯣꯟ ꯂꯩꯔꯛꯎ ꯁꯦꯔꯤꯗꯣꯟꯗꯣ ꯑꯩꯅ ꯈꯔ ꯄꯥꯏꯔꯒ ꯅꯣꯏ ꯏꯕꯥꯏꯅ ꯑꯇꯣꯞꯄ ꯑꯃ ꯂꯩꯔꯛꯏ ꯀꯩꯅꯣ ꯑꯗꯨꯝ ꯀꯔꯤꯅꯣ ꯑꯩꯕꯨ ꯆꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯌꯥꯡꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯑꯩ ꯀꯩꯅꯣ ꯃꯄꯣꯠ ꯇꯪꯈꯥꯏꯒ ꯃꯨꯛꯀ ꯃꯤꯛꯁ ꯇꯧꯔꯒ ꯊꯣꯡꯕ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯨꯛ ꯉꯠꯇ ꯊꯣꯡꯕꯁꯤꯁꯨ ꯃꯤꯅ ꯏꯆꯝ ꯆꯝꯅꯤ ꯍꯥꯎꯇꯦ ꯃꯅꯝ ꯍꯩꯅꯗꯦꯒ ꯍꯥꯏꯕꯅꯦꯕ ꯑꯗꯩ ꯃꯄꯣꯠ ꯇꯪꯈꯥꯏ ꯉꯥꯛꯇ ꯊꯣꯡꯉꯁꯨ ꯀꯩꯅꯣꯝ ꯇꯧꯕꯅꯤꯅꯦ ꯁꯤꯟꯕꯗꯧꯅ ꯑꯗꯣ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯐꯖꯅ ꯖꯤꯅꯝ ꯍꯥꯞꯅ ꯁꯣꯛ ꯇꯧꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯅꯤ ꯈꯤꯇꯪ ꯉꯥꯏꯈ꯭ꯔꯦ ꯗꯩꯁꯅꯥ ꯀꯩꯅꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯗꯩꯁꯅꯥ ꯈꯔ ꯇꯞꯍꯜꯂꯨꯑꯣ ꯁꯨꯁꯤꯂꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣ ꯑꯩꯈꯣꯏ ꯏꯆꯦꯝꯆꯤ ꯒꯨꯂꯣꯕꯇꯤ ꯂꯥꯛꯑꯦ ꯍꯥꯏ ꯁꯤꯁꯇꯔ ꯍꯥꯏꯅ ꯉꯁꯤ ꯑꯩ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯀꯣꯛ ꯆꯤꯛꯄ ꯑꯗꯩ ꯀꯩꯅꯣ ꯇꯧꯔ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯨꯔꯦ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯌꯦꯡꯒꯗꯕ ꯋꯥꯠꯂꯤ
ꯆꯦ ꯒꯨꯂꯤ ꯄꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇ ꯆꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯏꯅꯤ ꯍꯋꯥꯏ ꯑꯣ ꯑꯗꯨꯅꯦꯕ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯑꯩꯅ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯑꯗꯣ ꯎꯔꯨ ꯂꯩꯊꯣꯔꯛꯄꯗ ꯑꯗꯨꯝ ꯍꯋꯥꯏꯁꯦ ꯇꯥꯕꯅꯦꯕ ꯎꯔꯨ ꯂꯩꯊꯣꯛꯄꯗ ꯍꯋꯥꯏ ꯍꯥꯏꯗꯣ ꯑꯩꯁꯨ ꯍꯋꯥꯏꯗꯨꯃ ꯊꯣꯡꯉꯦ ꯌꯣꯡꯆꯥꯛ ꯑꯃ ꯃꯦꯠꯂꯦ ꯑꯗꯨꯗꯒꯤ ꯆꯅꯥꯒ ꯀꯣꯝꯕ꯭ꯔꯦꯛꯀ ꯀꯣꯕꯤꯁꯨ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯉꯧꯊꯣꯡ ꯑꯃ ꯉꯧꯔꯦ ꯃꯅꯤꯄꯨꯔꯔꯣꯝꯒꯤꯗꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯩ ꯇꯧꯈꯠꯅꯔꯝꯃꯅꯤ 384 ꯁꯤꯁꯇꯔ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯋꯥꯏ ꯀꯁꯥꯔ ꯂꯝꯒꯤ ꯍꯋꯥꯏ ꯍꯥꯏꯗꯣ ꯑꯗꯩꯗꯤ ꯑꯟꯖꯨ ꯑꯣꯏꯅ ꯃꯤꯠꯆꯤꯅ ꯌꯦꯡꯉꯛꯑꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯑꯟꯖꯨ ꯀꯩ ꯃꯊꯦꯜ ꯆꯥꯒꯦꯅ ꯅꯣꯏ ꯂꯥꯏꯞ ꯊꯥꯕ ꯃꯤꯁꯤꯡꯗꯨꯗꯤ ꯍꯩꯀꯣ ꯄꯥꯗꯅ ꯈꯣꯠꯇꯅ ꯑꯃ ꯀꯩꯀꯩ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯍꯦꯛꯇ ꯔꯥꯁꯤ ꯑꯃ ꯌꯥꯎꯗꯕ ꯔꯥꯁꯤ ꯅꯥꯏꯌꯦꯗꯣ ꯑꯗꯩꯗꯤ ꯑꯟꯖꯨꯅ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯕꯣ ꯁꯨꯁꯤ ꯁꯨꯁꯤꯅ ꯑꯗꯩꯗꯤ ꯏꯆꯦꯝꯆ ꯑꯥꯔꯀꯦꯅ ꯁꯨꯁꯤꯂꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯕ ꯁꯨꯁꯤꯂꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯈꯪꯗꯦ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯉꯔꯥꯡꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯒꯦꯅ ꯇꯧꯏ ꯉꯁꯤꯁꯨ ꯏꯁꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤꯇ ꯌꯥꯗꯦ ꯈꯪꯗꯦꯗ ꯂꯥꯏꯁꯤꯅ ꯌꯨꯇꯨꯞꯀꯁꯦ ꯇꯧꯅꯨ ꯍꯥꯏꯅ ꯊꯤꯡꯉꯤꯔ ꯀꯩꯅꯣ ꯑꯃ ꯅꯠꯇꯦ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯏꯑꯣꯏ ꯇꯧꯏ ꯑꯩꯉꯣꯟꯗ ꯃꯤꯅ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯊꯥꯡꯒꯠꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯌꯥꯎꯗꯕ ꯂꯥꯏ ꯈꯨꯄꯥꯏꯔꯣ ꯁꯤꯅꯤꯁꯦ ꯍꯩꯇꯕ ꯀꯨꯀꯤ ꯑꯃ ꯆꯪꯉꯛꯇꯅꯁꯨ ꯃꯩꯇꯩ ꯁꯛꯊꯨ ꯍꯥꯏ ꯏꯔꯝꯃ ꯆꯦꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯏꯆꯦ ꯑꯥꯔ ꯀꯦ ꯀꯨꯂꯕꯇꯤꯅ ꯁꯨꯁꯤꯜ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯗꯅ ꯁꯨꯁꯤꯂꯥ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯌꯦ ꯁꯨꯁꯤꯂꯥ ꯆꯦꯝꯁꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯣ ꯏꯆꯦ ꯁꯨꯁꯤꯂꯥꯒ ꯀꯅꯦꯛ ꯂꯩꯅꯗꯕ꯭ꯔꯣ ꯂꯩꯅꯗ꯭ꯔꯗꯤ ꯇꯧꯁꯜꯂꯣ ꯁꯨꯁꯤꯂꯥꯗ ꯕ꯭ꯂꯨ ꯂꯩꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯌꯥꯝ ꯅꯥꯒꯟꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯥꯒꯟꯕ ꯍꯥꯏꯁꯦ ꯑꯇꯩ ꯑꯇꯩꯗꯤ ꯅꯠꯇꯦꯗ ꯀꯣꯛ ꯆꯤꯛꯄꯤꯁꯦ ꯁꯤ ꯍꯦꯛꯇ ꯇꯧꯋꯦꯕ ꯑꯩ ꯑꯗꯩ ꯆꯦ ꯔꯥꯁꯤꯅ ꯃꯇꯨꯝ ꯃꯇꯨꯝ ꯂꯣꯏꯔꯦ ꯍꯩꯕꯅꯤ ꯍꯩ ꯀꯣꯃꯦꯟ ꯄꯥꯕꯒꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯁꯦ ꯔꯥꯁꯤꯅ ꯍꯥꯏꯔ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯨꯁꯤꯟ ꯃꯨꯕꯁꯦ ꯈꯔ ꯃꯨꯍꯜꯂꯣꯔꯥ ꯃꯨꯍꯟꯕꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯃꯤ ꯋꯥ ꯂꯩꯇꯕ ꯃꯥꯜꯂꯦꯕ ꯅꯣꯏꯅ ꯃꯨꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯛꯆꯕꯒ ꯉꯥꯡꯖꯕꯒ ꯂꯥꯏꯐꯀꯗꯣ ꯔꯥꯁꯤ ꯌꯥꯎꯋꯦꯕ ꯅꯣꯏꯒꯤ ꯂꯥꯏꯐꯇꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯕꯁꯨ ꯔꯥꯁꯤ ꯌꯥꯎꯗꯕ ꯑꯗꯨꯗꯤ ꯎꯔꯛꯂ ꯋꯥꯔꯛꯂ ꯀꯔꯤꯅꯣꯝ ꯎꯍꯟꯕꯅ ꯐꯔꯦꯅ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯎꯍꯜꯂꯤꯗꯣ ꯀꯩ ꯈꯥꯉꯨ ꯊꯛꯇ ꯊꯥꯖ ꯃꯥꯕꯨ ꯉꯥꯏꯔꯝꯗꯅ ꯑꯟꯖꯅꯥ ꯁꯤꯁꯇꯔ ꯑꯩꯁꯨ ꯌꯥꯕ꯭ꯔꯣ ꯑꯟꯖꯨꯁꯨ ꯌꯥꯝ ꯐꯥꯁ ꯇꯥꯈꯠꯂꯛꯏ ꯍꯟꯗꯛ
ꯑꯩꯈꯣꯏ ꯔꯣꯕꯤꯇꯥꯅ ꯐꯥꯔꯁ ꯇꯥꯈꯤꯕ ꯑꯗꯨ ꯂꯣꯏꯊꯔꯛꯄꯗ ꯁꯨꯁꯤꯂꯥ ꯑꯗꯩ ꯇꯅꯨꯁꯨ ꯌꯥꯝ ꯍꯩ ꯑꯗꯨꯗꯒꯤꯗꯤ ꯏꯅꯧ ꯅꯧꯅ ꯑꯟꯖꯨ ꯃꯁꯨ ꯌꯥꯝ ꯀꯟꯅ ꯔꯥꯁꯤ ꯆꯥꯎꯈꯠꯂꯛꯏꯌꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯩꯕꯗ ꯑꯩꯈꯣꯏꯗꯤ ꯈꯔ ꯈꯔ ꯌꯥꯎꯔꯝꯕꯐꯥꯎ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯝ ꯔꯥꯁꯤ ꯌꯥꯎꯗꯕ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯏꯞꯇꯒ ꯑꯣꯟꯈꯤꯅꯦꯕ ꯑꯩ ꯁꯨꯝ ꯉꯥꯡꯉꯛꯄꯁꯦ ꯄꯥꯈꯣꯡ ꯑꯃ ꯆꯟꯒꯦ ꯉꯝꯂꯕꯗꯤ ꯐꯣꯡꯉꯨ ꯇꯔꯥꯏ ꯇꯔꯥꯏ ꯈꯟꯒꯅꯨ ꯌꯥꯝꯅ ꯂꯨꯕ ꯄꯥꯈꯣꯡꯅꯤ ꯄꯥꯈꯣꯡ ꯑꯃ ꯆꯟꯒꯦ ꯅꯣꯡꯖꯨ ꯊꯥꯒꯤ ꯑꯍꯤꯡꯗ ꯁꯅꯥ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯕꯥꯕꯨ ꯑꯃ ꯃꯁꯥ ꯅꯥꯟꯅ ꯆꯠꯂꯤ ꯃꯀꯣꯏ ꯑꯅꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯃꯁꯥ ꯅꯥꯜꯂꯤ ꯁ꯭ꯔꯤꯠ ꯁ꯭ꯔꯤꯠ ꯁꯔꯨꯒꯤ ꯑꯃꯨꯕ ꯀꯣꯠ ꯂꯤꯠꯂꯤ ꯃꯁꯥꯅ ꯁꯤꯠꯇꯨꯅ ꯆꯠꯂꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯆꯟꯈ꯭ꯔꯦ ꯊꯦꯛꯀ ꯊꯦꯛ ꯅꯧꯒ ꯅꯧ ꯖꯒꯣꯏ ꯌꯥꯝꯅ ꯍꯩ ꯖꯒꯣꯏ ꯁꯥꯕꯤ ꯂꯩ ꯁꯥꯕꯤ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯦ ꯃꯥꯒꯤ ꯖꯒꯣꯏ ꯎꯕꯗ ꯃꯥꯒꯤ ꯖꯒꯣꯏ ꯎꯕꯗ ꯃꯕꯨꯛ ꯀꯪꯕ ꯂꯝꯕꯣꯏꯕ ꯊꯔꯣ ꯃꯥꯔꯣ ꯄꯋꯟꯇ ꯑꯣꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯒ꯭ꯔꯤꯟꯐꯤꯜꯗ ꯁꯪꯃꯑꯣꯟ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯒ꯭ꯔꯤꯟꯐꯤꯜꯗ hello 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 welcome please like and ꯁꯨꯁꯤꯂꯥꯅ ꯒ꯭ꯔꯤꯟꯐꯤꯜꯗ ꯍꯥꯏ ꯍꯥꯏꯔꯦ ꯈꯪꯅꯕ꯭ꯔꯣ ꯁꯤꯕꯨ ꯒ꯭ꯔꯤꯟꯐꯤꯜꯗ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯏꯆ ꯑꯗꯔ ꯁꯤꯁꯇꯔ ꯃꯁꯛ ꯐꯖꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯤ ꯌꯦꯡꯍꯟꯖꯒꯦ ꯕꯂꯣ ꯀꯩꯅꯣ ꯕꯂꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯄꯥꯈꯣꯡ ꯑꯅꯤ ꯆꯟ ꯂꯣꯏꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ ꯚꯥꯞ ꯇꯥꯍꯧꯕ꯭ꯔꯣ ꯚꯥꯞ ꯇꯥꯍꯧꯕ ꯂꯥꯁꯀꯤꯗꯣ ꯍꯥꯏꯔꯛꯀꯦ ꯌꯦꯡꯉꯣ ꯑꯃꯨꯛ ꯊꯦꯛꯀ ꯊꯦꯛ ꯅꯧꯒ ꯅꯧ ꯊꯦꯛꯀ ꯊꯦꯛ ꯅꯧꯒ ꯅꯧ ꯖꯒꯣꯏ ꯌꯥꯝꯅ ꯍꯩ ꯖꯒꯣꯏ ꯁꯥꯕꯤ ꯂꯩ ꯁꯥꯕꯤ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯦ ꯚꯥꯞ ꯇꯥꯎ ꯃꯥꯒꯤ ꯖꯒꯣꯏ ꯎꯕꯗ ꯃꯥꯒꯤ ꯖꯒꯣꯏ ꯎꯕꯗ ꯃꯕꯨꯛ ꯀꯪꯕ ꯂꯝꯕꯣꯏꯕ ꯊꯔꯣ ꯃꯥꯔꯣ ꯄꯋꯟꯇ ꯑꯣꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯒ꯭ꯔꯤꯟꯐꯤꯜꯗꯀ ꯃꯥꯡꯈ꯭ꯔꯦ ꯁꯨꯝ ꯃꯩ ꯃꯀꯣꯛ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯃ ꯉꯁꯥꯏꯒꯤ ꯑꯃꯗꯨꯅ ꯅꯣꯡꯖꯨ ꯊꯥꯒꯤ ꯑꯍꯤꯡꯗ ꯁꯅꯥ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯁꯤꯒꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯗꯤ ꯈꯪꯒꯗꯕꯅꯦꯕ ꯁꯤ ꯋꯥꯔꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯑꯍꯤꯡꯗ ꯁꯅꯥ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯕꯥꯕꯨ ꯑꯃ ꯃꯁꯥ ꯅꯥꯟꯅ ꯆꯠꯂꯤ ꯃꯀꯣꯏ ꯑꯅꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯃꯁꯥ ꯅꯥꯜꯂꯤ ꯁ꯭ꯔꯤꯠ ꯁ꯭ꯔꯤꯠ ꯁꯔꯨꯒꯤ ꯑꯃꯨꯕ ꯀꯣꯠ ꯂꯤꯠꯂꯤ ꯃꯁꯥꯅ ꯁꯤꯠꯇꯨꯅ ꯆꯠꯂꯤ ꯁꯤꯅ ꯀꯩ ꯃꯥꯟꯒꯦ ꯑꯃꯨꯕ ꯀꯣꯠ ꯂꯤꯠꯂꯤ ꯃꯀꯣꯏ ꯑꯅꯤ ꯐꯤꯡ ꯐꯤꯡ ꯆꯣꯡꯉꯤ ꯃꯁꯥꯅ ꯁꯤꯠꯂꯒ ꯆꯠꯂꯤꯌꯦ ꯈꯪꯗꯦ ꯍꯥꯏꯕꯤꯌꯨ ꯆꯥꯟꯅꯕꯤꯒꯥꯏ ꯑꯩꯒꯤ ꯄꯥꯈꯣꯡꯁꯤꯗꯤ ꯃꯣꯏ ꯐꯣꯡꯕ ꯀꯩꯅꯣ ꯇꯧꯕ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯍꯩꯇꯅ ꯖꯒꯣꯏ ꯁꯥꯔꯦꯅ ꯇꯧꯔꯤꯁꯦ ꯙꯤꯟꯇꯥꯡ ꯇꯥꯡ ꯇꯀ ꯇꯦꯡ ꯇꯦꯡ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯂꯩꯅ ꯂꯩꯅ ꯁꯥꯊꯦꯛ ꯀꯝꯂꯤꯉꯩ ꯑꯩ ꯉꯁꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯤꯛꯈ꯭ꯔꯨꯗꯣ ꯃꯄꯟ ꯊꯧꯕꯩꯗ ꯆꯠꯈꯤꯒꯦ
ꯆꯥꯛꯀ ꯆꯥ ꯂꯩꯔꯒ ꯉꯁꯤ ꯍꯜꯂꯛꯇ꯭ꯔꯦ ꯋꯥꯏꯁꯦ ꯏꯁꯥꯁꯦ ꯋꯥꯏ ꯁꯪꯃꯟꯒꯤꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯕ ꯑꯩꯁꯦ ꯅꯣꯏꯅ ꯀꯣꯃꯦꯟꯁꯨ ꯏꯔꯛꯇꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯈꯤꯒꯦ ꯑꯩ ꯉꯔꯥꯡ ꯃꯪꯒꯜ ꯄꯨꯟꯁꯤꯔꯣꯜ ꯎꯔꯝꯕꯩ ꯋꯥꯅꯤ ꯁꯨꯁꯤ ꯁꯤꯁꯇꯔꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯖꯒꯣꯏ ꯁꯥꯁꯤ ꯎꯔꯤꯛ ꯅꯥꯄꯪꯕꯤ ꯂꯣꯛ ꯈꯨꯏꯌꯦ ꯅꯃꯥꯅ ꯀꯧꯏ ꯑꯣꯏ ꯀꯩꯅꯣ ꯑꯟꯖꯨ ꯍꯌꯦꯡ ꯖꯤꯔꯤꯗ ꯂꯧꯈꯠꯄ ꯑꯃ ꯂꯩꯅꯦ ꯑꯩꯕꯨ ꯆꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯀꯩꯅꯣꯗ ꯀꯥꯂꯤꯅꯣꯒꯣꯠꯇꯅꯦ ꯅꯪꯒꯤꯗ ꯄꯥꯝꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅꯤꯡꯉꯦ ꯅꯪꯅ ꯄꯥꯝꯗ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯈꯨꯅꯧ ꯑꯣ ꯀꯥꯂꯤꯅꯣꯒꯣꯗ ꯀꯩꯅꯣ ꯁꯣꯔꯣꯛ ꯑꯊꯤꯡꯕꯤ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣꯒ ꯌꯥꯝ ꯂꯩꯕꯅꯤꯍꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯌꯨꯝꯅꯥꯝ ꯁꯣꯔꯣꯛ ꯑꯊꯤꯡꯕꯗ ꯌꯨꯝꯅꯥꯝ ꯂꯩꯕꯅꯤꯅꯦ ꯖꯤꯔꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯊꯨꯡꯅꯕ ꯆꯠꯅꯤꯡꯉꯦ $95 ꯀꯅꯥ ꯂꯩ ꯑꯃꯁꯨ ꯂꯩꯔꯤꯕꯣ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯔꯤꯁꯤ ꯀꯩꯒꯤ ꯀꯩꯅꯣ ꯇꯧꯒꯦ ꯁꯛ ꯑꯝꯇ ꯄꯤꯔꯛꯀꯦ ꯂꯩꯔꯤꯕ ꯂꯩꯇ꯭ꯔꯕ ꯆꯠꯈ꯭ꯔꯕ
ꯀꯅꯥ ꯂꯩꯔꯤꯒꯦ ꯀꯃꯥꯏꯅ ꯏꯔꯣ ꯂꯣꯏꯗ꯭ꯔ ꯃꯥꯅ someone like you come if you were looking for English going on